Manipur Legislative Assembly Session Mangoinana Chief Minister N Biren Yauna Minister Amadi MLA Khara Union Home Minister AMID Sahana Kausilakpadage Ngarang Delhi the Thungkrabasu Hojik Faubugi Oinadi Union Home Minister Unadri Haide Iranga Sinamaram Oiraga BJP Minister MLA Singi Marakta CM Sindokpagi Apambakaya Yaurakpa Amadi Opposition Party Gi Maikaidige Assembly Mifamda No confidence motion Thangatnaba Honarakpagi Chairaka Sida Delhi Gidamak Hongsan Kiba Asina State Asigi Laingakta Hongbala Kadra Haina Chingnaba Faunari Adubu Delhi the Lady CM Biren Luchingba Minister Amadi MLA Singh BJP Central Luchingba Singa Unadri Uttar Pradesh ke Prayagraj Tachathariba MAHAKUMBH MELA da Sarukyari Ngasi Chief Minister na Luchingba Minister TH Biswajit Minister Govindaj Konthauzam MLAs Prem Chandra Yauna Atopa Minister Amadi MLA Singh MAHAKUMBH MELA da Sarukyabaga Loinana Ganga Yamuna Amadi Saraswati Turel Ahumgi Itin Fam Oiriba Triveni Sangamda Irupki Loinana Mafamaduda Minister Amadi MLA Singa Amata Oina Lamdamasigi Amadi Laibaga Sigi Miyamgi Damak Thauni Ki Mahakyauna Minister Amadi MLA Singna Amata Oina Senglaba Mafamasida Punba Asina Lamdamasibo Afaba Maikaida Changsin Bagi Lambida Wakalaw Sing Piragani Haide MAHAKUMBH MELA Khongchat Aduda BJP gi Senior Leader Oiriba MPRS Prasad Kasu Unaki Amaromda CM na Luchingba Minister MLA Singh na MAHAKUMBH MELA da Sarukyaba Asina Makoi gi Khongchat Asi Party Marakta Chayatnaba Laite Chumnagi MAHAKUMBH MELA Yaurunaba Amadi State asida peace puraknaba amasung chawkhat thaurangi matangda central leader singa unagadabani haina paujilama pibagi mamitari panbayabade ngarang numidang charter flight amada Delhi gidamag khongsan khiba minister MLA singi manungda PHED minister L Susindro MLA K Syam MLA KH Bomcha MLAs Kunjakeshwar yaukhibane